ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯉꯩ ꯏꯁꯥꯒꯤ ꯚꯤꯗꯤꯑꯣꯅ ꯍꯥꯞꯄ ꯇꯥꯍꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯌꯥꯝ ꯇꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯄ ꯕꯤꯒꯤꯅꯔ ꯀꯦꯃꯦꯔꯥꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯁꯦꯝꯕꯤꯌꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯦꯝꯕꯤꯗꯣꯏꯁꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏ ꯐꯥꯎ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯗ ꯀꯥꯟꯅꯒꯗꯕ ꯃꯥꯜꯂꯦ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯁꯥꯡꯅ ꯀꯩꯅꯣ ꯍꯥꯏꯗꯤ ꯀꯦꯃꯦꯔꯥꯗꯤ ꯍꯥꯏꯖꯔꯕꯒꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯄꯣꯏꯟꯇꯤ ꯀꯦꯃꯦꯔꯥ ꯑꯍꯨꯝꯈꯛ ꯎꯠꯆꯒꯦ ꯍꯥꯏꯔꯤꯕ ꯀꯦꯃꯦꯔꯥꯁꯤ ꯌꯥꯝꯅ ꯐꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦ ꯚꯤꯗꯤꯑꯣꯁꯦ ꯍꯧꯗ꯭ꯔꯤ ꯃꯃꯥꯡꯗ ꯃꯌꯥꯝꯗ ꯀꯩꯅꯣ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄꯤꯕ ꯑꯣꯏꯇꯥꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨ ꯅꯥꯀꯟꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯣ ꯑꯣꯜ ꯊꯝꯕꯤꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯊꯦꯡꯅꯖꯔꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯅ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯅꯤ ꯑꯗꯣ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯣ ꯑꯗꯣ ꯈꯪꯗ ꯈꯣꯠꯇ ꯂꯩꯇꯥꯔꯁꯨ ꯑꯗꯨꯝ ꯇꯥꯟꯅꯁꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯍꯧꯔꯁꯤ ꯁꯤꯒꯤ ꯁꯣꯅꯤ A6000 ꯀꯣ ꯑꯗꯣ ꯁꯤ ꯀꯦꯃꯦꯔꯥꯁꯦ ꯌꯥꯝꯅꯁꯨ ꯐꯩ ꯑꯇꯣꯞꯄ ꯌꯨꯇ꯭ꯌꯨꯕꯔ ꯃꯌꯥꯝ ꯑꯃꯁꯨ ꯁꯤꯖꯤꯟꯅꯩ ꯑꯗꯣ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯁꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯩ ꯑꯃ ꯀꯥꯞꯈ꯭ꯔꯦꯀꯣ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯑꯃ ꯀꯥꯞꯈ꯭ꯔꯦ ꯑꯗꯨꯒ ꯃꯇꯨꯡꯗ ꯑꯗꯨꯝ ꯋꯦꯗꯤꯡꯒꯨꯝꯕ ꯑꯗꯒꯤ ꯑꯌꯥꯝꯕꯅ ꯑꯩ ꯕ꯭ꯂꯣꯛꯇꯗꯤ ꯑꯩ ꯀꯌꯥ ꯁꯨꯠ ꯇꯧꯗꯦ ꯁꯤꯁꯦ ꯀꯦꯃꯦꯔꯥꯁꯦ ꯑꯩ ꯈꯤꯇꯪ ꯈꯨꯠꯂꯣꯏꯕ ꯈꯤꯇꯪ ꯋꯥꯠꯂꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯤ ꯀꯦꯃꯦꯔꯥꯁꯤꯒꯤ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯃꯊꯛꯇ ꯍꯥꯏꯒꯠꯂꯤꯅ ꯁꯨꯃꯥꯏꯅ ꯂꯩꯊꯣꯛꯄ ꯌꯥꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯗꯤ ꯃꯅꯤꯡꯗꯗꯤ ꯁꯨꯃꯥꯏꯅ ꯏꯟꯈꯠꯈ꯭ꯔꯅꯦꯕ ꯑꯗꯨꯗꯨꯅ ꯁꯤꯗꯣ ꯎꯗ꯭ꯔꯦꯅ ꯀꯩꯝꯇ ꯑꯗꯨꯅ ꯍꯣꯏ ꯁꯤꯗꯒꯤ ꯐꯣꯟ ꯀꯅꯦꯛ ꯇꯧꯔꯒꯀꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯏ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯤꯗ ꯊꯣꯛꯏꯕ ꯗꯤꯁꯄ꯭ꯂꯦꯁꯦ ꯃꯣꯕꯥꯏꯜ ꯊꯣꯟꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝꯅ ꯊꯤꯅ ꯍꯦꯟꯗꯤ ꯑꯣꯏꯗꯦ ꯁꯤꯁꯦ ꯑꯩꯅ ꯑꯗꯣ ꯍꯦꯟꯗꯤ ꯑꯣꯏꯗꯦ ꯍꯥꯏꯁꯦ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯩ ꯍꯥꯏꯗꯤ ꯔꯤꯖꯜꯗꯤ ꯁꯤꯒꯤ ꯀꯦꯅꯟꯒꯤ M50ꯁꯤꯒꯀꯣ ꯁꯤ ꯌꯥꯝ ꯊꯤꯅ ꯐꯩ ꯍꯥꯏꯇꯥꯔꯦ ꯁꯤꯅꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯌꯥꯝꯕꯅ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯑꯐꯥꯎꯕ ꯌꯨꯇ꯭ꯌꯨꯕꯔꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯀꯣ ꯃꯣꯏ ꯇꯣꯉꯥꯟꯅ ꯑꯦꯛꯁꯇꯔꯅꯦꯜ ꯀꯩꯅꯣ ꯃꯣꯅꯤꯇꯔꯒꯨꯝꯕ ꯁꯤꯖꯤꯟꯅꯔꯒꯀꯣ ꯑꯗꯣ ꯁꯤꯒꯤ ꯀꯦꯃꯦꯔꯥꯁꯦ ꯑꯩ ꯔꯤꯀꯃꯦꯟ ꯇꯧꯖꯒꯦ ꯁꯤ ꯀꯦꯃꯦꯔꯥꯁꯦ ꯌꯥꯝ ꯐꯩ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯗꯣ ꯃꯥꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯂꯦꯟꯁ ꯑꯃꯁꯨ ꯂꯩ ꯑꯩꯉꯣꯟꯗꯀꯣ ꯁꯤꯅ 1650ꯅꯦꯕꯀꯣ ꯃꯥꯒꯤ ꯁꯤꯒꯤ ꯀꯩꯅꯣ ꯂꯦꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯒ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯑꯦꯄꯦꯆꯔ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯝꯕꯁꯨ ꯌꯥꯎꯅꯤ ꯈꯪꯕꯤꯔꯝꯕꯁꯨ ꯌꯥꯎ ꯑꯦꯄꯦꯆꯔꯅ ꯂꯩ ꯑꯗꯨ ꯑꯩ ꯃꯌꯥꯝ ꯀꯣꯟꯅ ꯚꯤꯗꯤꯑꯣꯗ ꯁꯦꯝꯕꯗ ꯑꯩ ꯁꯦꯝꯖꯔꯛꯀꯦꯀꯣ ꯑꯗꯣ 3.5 to 5.6ꯅꯦ ꯃꯥꯒꯤꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝꯇꯤ ꯌꯥꯏꯑꯕꯗꯣ ꯃꯌꯥꯝ ꯁꯤ ꯑꯣꯏꯔꯝꯅꯤꯀꯣ ꯁꯤꯁꯦ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ ꯁꯤꯖꯤꯟꯅꯕꯗꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯁꯤ ꯁꯣꯅꯤꯒꯤ ꯃꯌꯥꯝꯅ ꯆꯦꯛ ꯑꯥꯎꯠ ꯇꯧꯕꯤꯒꯦꯁꯨ ꯑꯩ ꯃꯈꯥꯗ ꯂꯤꯡꯛꯇꯣ ꯍꯥꯞꯆꯔꯝꯒꯦ ꯁꯤꯒꯤ ꯀꯩꯅꯣꯒꯤꯗꯣ ꯑꯦꯃꯥꯖꯣꯟꯒꯤ ꯃꯣꯏꯒꯤ ꯂꯤꯡꯛꯇꯣꯀꯣ ꯆꯪꯕꯤꯔꯒ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯁꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯣ ꯁꯤꯒꯤ ꯀꯦꯃꯦꯔꯥꯁꯤ ꯅꯨꯡꯉꯥꯏ ꯃꯊꯛꯁꯤꯗ ꯑꯃꯁꯨ ꯂꯩꯔꯤ ꯂꯦꯟꯁ ꯑꯃꯀꯣ ꯁꯤꯒꯤ ꯂꯦꯟꯁꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ ꯂꯦꯟꯁ ꯑꯃ ꯍꯥꯞꯄ ꯊꯝꯃꯦꯕ ꯑꯩ ꯀꯣꯚꯔꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯂꯦꯟꯁ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯁꯤ ꯂꯦꯟꯁꯁꯦ ꯀꯥꯞꯄꯗ ꯌꯥꯝ ꯊꯤꯅ ꯂꯨꯕ ꯂꯦꯟꯁꯅꯦꯕꯀꯣ ꯁꯤꯁꯦ ꯕꯕꯥꯒꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯒꯤ ꯃꯌꯥꯝ ꯐꯤꯂꯝ ꯁꯥꯏꯅꯤ M ꯐꯤꯂꯝ ꯁꯥꯏꯖꯨ ꯁꯤꯒꯤ ꯂꯦꯟꯁ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯒꯤ ꯂꯦꯟꯁꯁꯤꯅ ꯀꯥꯞꯈꯤꯕ ꯐꯣꯇꯣꯒꯨꯝꯕ ꯃꯌꯥꯝꯅ ꯌꯦꯡꯕꯤꯅꯤꯡ ꯇꯥꯔꯒꯁꯨ ꯁꯤꯗꯒ ꯊꯣꯛꯏꯕ ꯐꯣꯇꯣꯁꯦ ꯁꯤꯒꯤ ꯂꯦꯟꯁꯁꯤꯗ ꯑꯗꯨꯝ ꯀꯥꯞꯈꯤꯕꯅꯦ ꯌꯥꯝ ꯊꯤꯅ ꯀꯩꯅꯣ ꯑꯣꯏꯕ ꯂꯦꯟꯁꯅꯦ ꯁꯤ ꯂꯦꯟꯁꯁꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯃꯥꯒꯤ ꯂꯦꯟꯁꯁꯦ 35mm ꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯄꯔꯆꯔꯅ 1.7ꯅꯤ ꯑꯗꯣ ꯁꯤꯒꯤꯁꯤꯁꯨ ꯃꯌꯥꯝ ꯂꯩꯕꯤꯅꯤꯡ ꯇꯥꯔꯒꯁꯨ ꯁꯤꯁꯦ ꯑꯩ ꯂꯩꯕ ꯃꯇꯝꯗ 25,000 ꯃꯨꯛ ꯇꯥꯈꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯍꯟꯊꯕ꯭ꯔꯥ ꯅꯦꯝꯊꯕ꯭ꯔꯥ ꯈꯣꯠꯇ꯭ꯔꯥ ꯈꯪꯗꯦ ꯌꯥꯝ ꯊꯤ ꯀꯨꯏꯔꯦ ꯑꯗꯨꯅꯅꯦ ꯑꯩꯁꯤ ꯁꯣꯜꯇꯦꯞ ꯍꯥꯏꯔꯤꯁꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅꯒ ꯌꯥꯝ ꯀꯣꯝꯃꯦꯕꯀꯣ ꯑꯗꯨꯗꯣ ꯁꯨꯃꯥꯏꯅ ꯆꯤꯟꯗꯕꯅꯤꯅ ꯁꯨꯃꯥꯏꯅ ꯑꯩꯅ ꯐꯖꯅ ꯊꯝꯕꯅꯦ ꯑꯗꯨꯒ ꯁꯤꯗ ꯍꯥꯞꯆꯕꯅꯦꯕ ꯑꯩꯈꯣꯏꯅꯀꯣ ꯑꯗꯨ ꯃꯥꯒꯤ 3 ꯀꯦꯃꯦꯔꯥꯁꯤ ꯁꯤꯗ ꯂꯣꯏꯔꯦ ꯀꯣ ꯑꯩ ꯎꯠꯆꯔꯤꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯇꯨꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯀꯔꯝꯕ ꯀꯦꯃꯦꯔꯥ ꯑꯃꯨꯛ ꯌꯨꯁ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯃꯔꯛꯊꯠꯅ ꯀꯩꯅꯣꯝꯒ ꯋꯥꯠꯍꯧꯔꯦ ꯃꯌꯥꯝ ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣ ꯁꯣꯅꯤ ꯀꯦꯃꯦꯔꯥꯁꯦ ꯀꯩꯅꯣ ꯇꯧꯕ ꯌꯥꯏꯑꯕ ꯑꯩꯈꯣꯏꯒꯤ ꯀꯦꯅꯟꯒꯤ ꯂꯦꯟꯁ ꯍꯥꯞꯄ ꯌꯥꯏꯑꯕ ꯍꯥꯏꯕꯗꯤ ꯑꯩ ꯁꯤꯒꯤ ꯀꯩꯅꯣ ꯀꯦꯅꯟꯒꯤ M50ꯗ ꯍꯥꯞꯄꯤꯕ ꯂꯦꯟꯁꯁꯤꯕꯨꯗꯤ ꯍꯥꯞꯄ ꯌꯥꯗ꯭ꯔꯦ ꯁꯤꯅ ꯑꯃꯨꯛ ꯇꯣꯉꯥꯟꯕ ꯂꯦꯟꯁ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯒ EF ꯀꯨꯝꯕ ꯑꯗꯒꯤ RFT ꯍꯥꯞꯄ ꯌꯥꯗꯦ RFT ꯌꯥꯗꯦ ꯑꯗꯨꯒ EF ꯀꯨꯝꯕ ꯍꯥꯞꯄ ꯌꯥꯏ ꯑꯗꯣ ꯃꯥꯏ ꯃꯥꯎꯟꯠꯇꯣ ꯑꯩ ꯅꯣꯡꯃ ꯁꯣꯏ ꯎꯠꯂꯛꯀꯦ ꯃꯥꯎꯟꯠꯇꯣ ꯑꯩ ꯀꯥꯏ ꯊꯝꯅ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯉꯥꯡꯒꯦ ꯍꯥꯏꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯆꯠꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯀꯦꯃꯦꯔꯥꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯀꯦꯃꯦꯔꯥ ꯈꯨꯊꯝ ꯑꯃ ꯂꯩꯌꯦ ꯑꯗꯨ ꯈꯨꯊꯝ ꯊꯝꯈ꯭ꯔꯕꯅꯤ나 ꯃꯥꯎꯟꯠꯇꯣ ꯀꯥꯏ ꯊꯝꯈ꯭ꯔꯦ ꯈꯪꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯁꯤ ꯁꯣꯅꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯃꯌꯥꯝꯁꯨ ꯂꯩꯕꯤꯌꯨ ꯁꯤ ꯕꯤꯒꯤꯅꯔꯒꯤꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯀꯦꯃꯦꯔꯥꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯕꯤꯒꯤꯅꯔ ꯑꯣꯏꯕꯅꯤꯅ ꯁꯤ ꯄꯥꯏꯔꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯀꯦꯃꯦꯔꯥꯁꯦ ꯑꯩ ꯁꯤ ꯀꯦꯃꯦꯔꯥꯁꯤꯅꯦꯕꯀꯣ ꯁꯤꯁꯦ ꯀꯦꯅꯟꯒꯤ 70D ꯀꯣ ꯁꯤꯁꯦ ꯑꯩꯗꯤ ꯌꯥꯝ ꯊꯤꯅ ꯀꯨꯏꯔꯦ ꯁꯤꯁꯦ 2000 ꯑꯩ 17ꯗ ꯂꯩꯕꯅꯦ ꯑꯩꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯥꯝ ꯊꯤ ꯀꯨꯏꯕ ꯃꯥꯟꯗ꯭ꯔꯣ ꯁꯤꯁꯦ 70D ꯀꯣ ꯑꯗꯣ ꯃꯥꯏ ꯁꯤꯒꯤ ꯖꯦ ꯑꯩ ꯕꯣꯗꯤꯒ ꯂꯦꯟꯁꯀꯁꯦ ꯑꯩ ꯕꯣꯗꯤ ꯍꯥꯟꯅꯇꯪ ꯂꯧꯕꯅꯦ ꯀꯦꯅꯟꯒꯤꯀꯣ ꯁꯤꯅ ꯀꯦꯅꯟꯅꯦꯕ ꯁꯤꯁꯦ ꯁꯤꯗ ꯊꯥꯏꯁꯦ 70D ꯀꯣ ꯑꯗꯣ ꯁꯤꯗ ꯀꯦꯅꯟ ꯂꯩꯌꯦꯀꯣ ꯑꯗꯨ ꯃꯌꯥꯝ ꯁꯤꯁꯤꯅꯦ ꯃꯥꯏꯒꯤꯗꯣ ꯁꯤꯁꯦ ꯃꯤꯂꯔꯦꯁ ꯅꯠꯇꯦ ꯁꯤꯁꯦ ꯑꯗꯣ ꯁꯤꯁꯤꯅ ꯇꯦꯝꯂꯨꯟꯒꯤꯀꯣ ꯀꯦꯅꯟ ꯅꯠꯇꯦ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕ ꯂꯦꯟꯁꯁꯤ ꯇꯦꯝꯂꯨꯟꯒꯤ 18200ꯅꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯁꯤꯒꯤ ꯑꯦꯄꯔꯆꯔꯁꯦ ꯑꯩ ꯀꯌꯥꯝ ꯀꯥꯎꯔꯦ ꯀꯨꯏꯃꯟꯗꯅ ꯀꯣꯛꯁꯨ ꯀꯣꯛꯑꯕꯅꯦ ꯁꯤꯁꯦ ꯀꯣꯛꯁꯨ ꯀꯣꯛꯑꯦꯕꯗꯣ ꯑꯩ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯍꯥꯏꯗꯤ ꯂꯦꯟꯁꯁꯦ ꯃꯃꯥꯡꯗ ꯐꯣꯇꯣꯁꯣꯞ ꯆꯠꯂ ꯊꯥꯗꯔꯨꯕꯗꯒꯤ ꯁꯤ ꯀꯥꯏ ꯑꯗꯩ ꯑꯃꯨꯛ ꯁꯦꯝꯃꯨꯔꯒ ꯑꯃꯨꯛ ꯌꯨꯁ ꯇꯧꯔꯤꯅꯤ
ꯑꯗꯣ ꯁꯤꯒꯤ ꯀꯦꯃꯦꯔꯥꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯑꯩꯅ ꯐꯣꯇꯣꯁꯨꯠ ꯑꯦꯕ꯭ꯔꯤ ꯑꯩꯒꯤ ꯐꯣꯇꯣꯁꯨꯠꯇ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯦꯃꯦꯔꯥꯁꯦ ꯑꯗꯣ ꯁꯤ ꯀꯦꯃꯦꯔꯥꯁꯤꯁꯨ ꯑꯩ ꯔꯤꯀꯃꯦꯟ ꯇꯧꯖꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯆꯦꯛꯑꯥꯎꯠ ꯇꯧꯕꯤꯅꯤꯡ ꯇꯥꯔꯁꯨ ꯑꯩ ꯂꯤꯡꯛꯇꯣ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯒ ꯆꯦꯛꯑꯥꯎꯠ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯂꯩꯕꯤꯔꯣ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯀꯦꯃꯦꯔꯥꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯊꯛꯁꯤꯗ ꯑꯃꯃꯨꯛ ꯌꯨꯁ ꯇꯧꯕ ꯃꯇꯝꯗ ꯀꯩ ꯌꯨꯁ ꯇꯧꯕ ꯃꯇꯝꯗ ꯂꯦꯟꯁ ꯑꯃꯃꯨꯛ ꯌꯨꯁ ꯇꯧꯋꯦ ꯂꯦꯟꯁꯁꯦ ꯁꯤꯒꯤ ꯂꯦꯟꯁꯁꯦ ꯅꯤ ꯁꯤꯒꯤ ꯁꯤꯁꯦ ꯃꯥꯎꯟꯅꯤꯀꯣ ꯃꯌꯥꯝ ꯁꯤ ꯃꯅꯤꯡꯅ ꯀꯩꯅꯣꯗꯨ ꯅꯠꯇꯦ ꯇꯣ ꯁꯤ ꯃꯥꯎꯟꯅꯤ ꯁꯤꯁꯦ Canon ꯁꯤ ꯀꯥꯞꯄꯤꯕ ꯀꯦꯃꯦꯔꯥ Canonꯒꯤ M50ꯁꯦ ꯁꯤꯁꯤꯒꯤ ꯃꯥꯎꯟꯅꯤ ꯁꯤꯁꯤꯅ ꯀꯩꯅꯣ ꯃꯇꯝꯗ ꯑꯦꯛꯁꯇ꯭ꯔꯥ ꯂꯦꯟꯁ ꯍꯥꯞꯅꯕꯅꯦ ꯁꯤꯒꯤ ꯂꯦꯟꯁꯁꯦ ꯍꯥꯞꯆꯤꯜꯂꯒ ꯃꯉꯣꯟꯗ ꯁꯨꯠ ꯇꯧꯕ ꯌꯥꯏꯑꯕ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯀꯥꯞꯄ ꯌꯥꯏꯑꯕ ꯑꯗꯨꯗꯨꯒꯤꯅꯤ ꯑꯩꯅꯒ ꯀꯥꯞꯄꯩ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯋꯦꯗꯤꯡꯗꯒ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯅꯤꯡꯗ ꯕꯣꯀꯦ ꯆꯠꯂꯒ ꯍꯥꯏꯗꯤ ꯕ꯭ꯂꯔꯤꯡꯒ ꯆꯠꯂꯒ ꯀꯥꯞꯄꯤꯗꯣ ꯁꯤꯁꯤꯅ ꯀꯥꯞꯄꯤ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯁꯤ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯑꯗꯣ ꯁꯤꯒꯤ ꯀꯦꯃꯦꯔꯥꯁꯤꯅ ꯅꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯐꯣꯇꯣꯒꯨꯝꯕ ꯑꯩ ꯁꯨꯝ ꯍꯥꯄꯛꯀꯦ ꯁꯤ ꯇꯧꯅ ꯀꯟꯀꯟ ꯁꯤꯗ ꯊꯣꯏꯕ ꯃꯌꯥꯝꯁꯤ ꯁꯤꯒꯤ ꯀꯦꯃꯦꯔꯥꯁꯤꯒ ꯁꯤꯒꯤ ꯂꯦꯟꯁꯁꯤꯒꯅ ꯀꯥꯞꯄ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯅꯤ ꯀꯩꯅꯣ 70Dꯒꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯐꯨꯜ ꯃꯥꯒꯤ ꯀꯩꯅꯣ ꯈꯣꯠꯄ ꯃꯦꯒꯥ ꯄꯤꯛꯁꯦꯜ ꯀꯌꯥꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯒ ꯆꯪꯉꯒ ꯑꯗꯨꯝ ꯆꯦꯛꯑꯥꯎꯠ ꯇꯧꯕꯤꯔꯣ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯁꯤ ꯀꯦꯃꯦꯔꯥꯁꯨ ꯌꯥꯝ ꯐꯕꯅꯦ ꯃꯌꯥꯝ ꯁꯤꯖꯤꯟꯅꯕꯗ ꯍꯣꯡꯁꯨ ꯍꯣꯡꯕꯅꯤ ꯁꯤꯁꯦ ꯍꯧꯖꯤꯛ 70 80 70 80 ꯃꯨꯛ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯅꯤ ꯍꯥꯏꯗꯤ ꯍꯣꯡꯗꯤ ꯍꯣꯡꯊꯈ꯭ꯔꯕꯅꯤ ꯁꯤꯁꯦ ꯍꯥꯟꯅꯗꯤ 1 lakh ꯈꯔ ꯍꯦꯟꯕꯅꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯩ ꯁꯤꯒꯤꯁꯦ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗ꯭ꯔꯦ ꯁꯤꯁꯦ ꯌꯣꯡꯅꯧꯒꯤ 50mm ꯀꯣ ꯃꯥꯏ ꯑꯦꯄꯔꯆꯔꯁꯦ 1.8ꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯆꯦꯛꯑꯥꯎꯠ ꯇꯧꯅꯤꯡ ꯇꯥꯔꯁꯨ ꯑꯩ ꯂꯤꯡꯛꯇꯣ ꯍꯥꯞꯆꯔꯝꯒꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯗꯨꯒ ꯑꯗꯨꯝ ꯆꯦꯛꯑꯥꯎꯠ ꯇꯧ ꯂꯩꯕꯤꯔꯣ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯕꯅꯤ ꯁꯤꯒꯤ ꯂꯦꯟꯁꯁꯦ ꯑꯗꯣ ꯐꯣꯇꯣꯗꯒꯤꯗꯤ ꯈꯤꯇꯪ ꯇꯁꯦꯡꯅ ꯑꯩ ꯔꯤꯀꯃꯦꯟ ꯇꯧꯋꯦ ꯐꯣꯇꯣꯒꯤꯗꯤ ꯈꯤꯇꯪ ꯔꯤꯖꯜ ꯍꯜꯂꯦ ꯈꯣꯠꯂꯦ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯅꯀꯣ ꯑꯗꯣ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯗꯨꯝ ꯐꯣꯇꯣꯗꯤ ꯔꯤꯖꯜꯁꯦ ꯈꯤꯇꯪꯗꯤ ꯍꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯁꯤꯒꯤ ꯐꯣꯀꯁ ꯃꯥꯒꯤ ꯐꯣꯀꯁꯁꯦ ꯌꯥꯝ ꯊꯤꯅ ꯐꯥꯔꯁ ꯑꯣꯏ ꯑꯗꯨꯅ ꯁꯤꯒꯤ ꯂꯦꯟꯁꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯁꯤꯒꯤ ꯌꯣꯡꯅꯧꯒꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯂꯩꯕꯤꯅꯤꯡ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯔꯦ ꯂꯤꯡꯛꯇꯣ ꯆꯪꯕꯤꯔꯒ ꯑꯗꯨꯝ ꯂꯩꯕꯤꯔꯣ ꯐꯥꯔꯁꯀꯤ ꯀꯦꯃꯦꯔꯥꯁꯦ ꯎꯠꯆꯔꯛꯀꯦꯀꯣ ꯐꯥꯔꯁꯀꯤ ꯀꯦꯃꯦꯔꯥꯁꯦ ꯑꯇꯩ ꯀꯩꯁꯨꯝꯇ ꯅꯠꯇꯦ ꯁꯤꯒꯤ DJI Osmo Pocketꯁꯦ ꯁꯤꯁꯦ ꯍꯧꯖꯤꯛ 2ꯁꯨ ꯊꯣꯛꯑꯕꯅꯤꯀꯣ ꯁꯤꯅ 1ꯅꯦ ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯦꯃꯦꯔꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅꯀꯣ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯐ꯭ꯂꯤꯞ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯑꯗꯣ ꯁꯤꯁꯦ ꯑꯌꯥꯝꯕꯅꯗꯤ ꯃꯌꯥꯝꯅ ꯔꯤꯀꯃꯦꯟ ꯇꯧꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯚ꯭ꯂꯣꯒꯤꯡꯒꯨꯝꯕ ꯇꯧꯕ ꯀꯦꯃꯦꯔꯥ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯏ ꯑꯗꯣ ꯑꯩꯅꯁꯨ ꯌꯥꯝꯅ ꯌꯨꯁ ꯇꯧꯏ ꯁꯤꯁꯦ ꯃꯃꯥꯡꯗ ꯑꯩ ꯆꯠꯂꯨꯕꯒꯤ ꯙꯥꯀꯥꯅꯤꯁꯤꯒ ꯀꯣꯏꯕ ꯆꯠꯄꯗꯣ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯆꯪꯉ ꯌꯦꯡꯕꯤꯌꯨ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯁꯤꯗ ꯀꯥꯞꯄꯤꯕ ꯔꯤꯖꯜꯁꯦ ꯁꯤꯃꯛꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ 4Kꯅꯤ 4K ꯌꯥꯏ ꯀꯥꯞꯄꯀꯣ ꯑꯗꯣ ꯑꯗꯨꯝ ꯃꯉꯣꯟꯗꯗꯤ ꯇꯁꯦꯡꯅ ꯐꯨꯜ ꯐ꯭ꯔꯦꯝ ꯑꯗꯨꯗꯤ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯁꯤꯒꯤꯗꯤꯀꯣ ꯑꯗꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯁꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯀꯦꯃꯦꯔꯥꯁꯦ ꯌꯥꯝ ꯐꯩ ꯑꯗꯣ ꯁꯤꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯇꯩ ꯀꯩꯝꯇ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯌꯨꯇ꯭ꯌꯨꯕꯔ ꯃꯌꯥꯝ ꯁꯤ ꯑꯗꯨꯝ ꯌꯨꯁ ꯇꯧꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯣ ꯃꯣꯕꯥꯏꯜꯗ ꯀꯩꯅ ꯅꯝꯕꯁꯨ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯌꯨꯁ ꯇꯧꯕꯗ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯦ ꯍꯤꯟꯗꯤꯁꯨ ꯑꯣꯏꯒꯅꯤ ꯈꯜꯂꯦ ꯑꯗꯣ ꯆꯦꯟꯕ ꯈꯣꯠꯄꯗ ꯅꯝꯕ ꯈꯣꯠꯄꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕꯅꯦ ꯁꯤꯒꯤꯁꯦ ꯑꯩ ꯑꯗꯨꯝ ꯃꯈꯥꯗ ꯍꯥꯞꯆꯔꯝꯒꯦ ꯂꯤꯡꯛꯇꯣ DJI Osmo Pocket ꯑꯅ ꯂꯩꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ 2ꯁꯨ ꯊꯣꯛꯈ꯭ꯔꯕꯅꯤꯀꯣ ꯊꯣꯛꯄꯗꯤ ꯑꯗꯣ ꯁꯤꯁꯦ ꯆꯦꯛꯑꯥꯎꯠ ꯇꯧꯕꯤꯌꯣ ꯌꯥꯝ ꯌꯦꯡꯕꯤꯅꯤꯗ ꯑꯩ ꯁꯤ ꯁ꯭ꯇꯤꯀꯔ ꯑꯣꯏꯅ ꯅꯞꯄꯤꯁꯦ ꯇꯦꯟꯇꯗꯕ ꯄꯣꯠꯁꯦ ꯄꯨꯕ ꯃꯇꯝꯗ ꯃꯤꯒꯤ ꯑꯣꯟꯅꯕ ꯈꯣꯠꯅꯕ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯃꯥꯟꯅꯕ ꯃꯁꯦꯟ ꯃꯌꯥꯝ ꯄꯨꯔꯛꯄꯅꯤꯅ ꯑꯗꯨꯗꯨꯒꯤꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣꯁꯦ ꯀꯩ ꯇꯣꯄꯤꯛꯇ ꯁꯦꯝꯁꯤꯒꯦ ꯍꯥꯏꯕ ꯃꯇꯥꯡꯗ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯑꯗꯨꯝ ꯀꯃꯦꯟꯗꯣ ꯌꯦꯡꯖꯔꯒ ꯁꯤ ꯀꯟꯇꯦꯟ ꯁꯦꯝꯕ ꯌꯥꯏ ꯈꯣꯠꯂꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯈꯪꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏ ꯃꯇꯥꯡ ꯂꯣꯏꯁꯤꯟꯖꯔꯒꯦ